Covidshield yonba hauragani haiba pau aranbani Serum Institute Malemgi manungda hidak langthak sabada khwaidigi chawba ama oiriba Serum Institute of India na ngasi sengdokhibada media da hauji Covidshield fanglagani haina claim taunariba singado pumla lalaba amadi oithokpa yadriba wafamni pausingi matung ina Serum na vaccine adu numit humdrago humdoinigi manungda market fanganba ngamlagani haina sandorakhi official statement amana phungdokhibadadi hauji government institute adu ayaba piduna vaccine adu sanaba amadi tungda sijinanabagidama paisinduna thamnaba khangalakpa laikhre sangyeng sathaba matamda mai pakle khanglaba amadi tangai phadaba approval sing lairaba matamda ta Covidshield market ta fangani haina statement adu da palli Oxford AstraZeneca vaccine yo ahum suba tangka ki sangyeng sing hauji sathari vaccine adu immunologic oi amasu mapanga laina mathau tawi haiba khanglaba matamdata Serum Institute of India na confirm tawduna madu official oina phangangani haiki Pune da base tawba farm aduna vaccine adu puthoknaba clinical trial sathaki amadi Melinda Gates Foundation na COVID-19 vaccine sing India gi oina dose million tara manufacture tawduna delivery tawnaba takshilakhi India da natana vaccine adu anemba thakta amadi mayai oiba thaki income lakpa laibak singda sijinanaba wafam thamlakhi haina su pawsna makhatari asi content si myam tabi buluraba matungna myam gi wakhalona kari mo lebibigi haibadu sunjoi soidana comment box ta comment amamta thambiramu mapan gi oiba pawda Italy da Nauna lockdown Thamnaba Khanade COVID-19 infection lakshinaba Italian government na laibak asida Nauna lockdown thambagi wafam khanaba laite haina health minister Roberto Esperanzana nomaijing numita pauksi amagi interview da phungdokre haukiba tha amarom asida Italy da anauba casing wangkhalakiba laina leba asigi health minister na wafam asi phungdokhibane government na haukiba me da lockdown gi akanba kanglon sing komtho hankhiba matungda ahanba oina nongmagi manungda case lising ama hena detect tokibaga loinana thangja numita Laichat asina khwaidigi hena sokhaliba Europe lebak singi manungda ama oiriba Italy da anauba case lising ama humdraga matoi report tokhi hauzik phawbada leba asida Laichat asida sikiba migi masing lising kuntraga manga henkre Italy da anauba lockdown ama satna hanaba thorang tawba laitri haina palladuna Esperanzana La Istampagi interview da haiki madudi hauzik laibak aduda lairiba phibambu control tawba ngambagi wangmada laina asi sandokhiba February amadi March ka changnamna biyaroi matam adudadi laina asina sokolaba miyoi sing thidoktuna naitom oina lehanaba hotnabada awaba ama oiki hauzik aikhogi National Health Service asi singthaningai oina mapanga leirakle intensive care unit singda lairiba phamung singsu saruk ani hengatle hainasu makna makhata na phungdokhi Health Care Under Secretary Sendre Zampana su atoppa interview amada Italy da lebak sinba thungna lockdown thambagi thawrang leiti haina su phungdokhi yamna ngangninga oiba atoppa maru oiba paw manamo Pakistan na drone sijinraga bomb thadarakpa yai Jammu and Kashmir gi international border paringi RS Pura amasum Samba sector singi manak nakna lairiba security establishment sing Pakistan na drone sijinaduna bomb thadaraga thugaina bo hotnarakpa yai haina Border Security Force BSF की intelligence wing na haidi Pakistan की inter services intelligence ISI na Indian territory da attack kaya sa thanaba lakholakliba thorang singi matangda Indian Army yawn security establishment sing da khankre BSF na sayol asi angan ba sarukta Pakistan की activity singi maramda atai security की force sing da sukhanki drone singi matenga loinana ISI na India da drug nongmain singba khusu khulai kya thajilaknaba thorang tawri haina BSF na phungdokhi Pakistan amasum Bangladesh ki border paring da deploy tawriba BSF na Pakistan ga tainaba kilometer lising ani ga sani ga Mart Furom gi border amadi Indo Bangla border dana kilometer lising mari ga maudra ga taruki lam sing ngak senduna lairibani Thangja numita BSF na Punjab ki taran sector paring da Pakistan digi lona sangsilakpa miyoi manga kaptuna hatki makhoi digi khulai amasum yamlaba drugs sing sistokhi makhoi manga du khatkraba matungda intruder singi thabak makhata na kan khalaki haina su pawsina makhata na phungdorokli loisilakpada lam ani mukna bagi content masang tang mayam da share tawjarake China gi kihanbe hengalaklingai Taiwan na maikhoigi military power utkre Taiwan gi security
Khudong thianduna Chainagi kihanba hengalaklingai laibak asigi defense ministry na troops-singna anti-air strike, anti-tank amasung anti-ship kapa utpa video ama thadorakre. Madu Taiwan state ki wangmadagi landarakpa amani haina lawba amagi mayokta ithat ama ngakthoknaba troops-sing aduna pangthoklibasing adu utpani haina South China Morning Post na haiki. Video adu thadokpada Taiwan Defense Ministry na ithat laibak asigi masa ngakthoknabagi lairiba mapangal adu Chainana laina lawroidabani hairaduna laibak aduda warning amasu tauki. Khwaidagi napan chawba laibak aduna wakhan yaudana lan ama kaihaurakpa yai amasung khwaidagi apangba government adu langi mairi singi marakta phakiba yai haiba ministry gi wafam adu pauksi aduna haiki. Chainagi People Liberation Army na hanna kaihaurakpa adu makha tana karisu kanaroi maduna Taiwan miyamgi asawba amasum yengthiba adu khaktama thokhangani haina ministry aduna makha tana haiki. Lairiba military gi phibam punamak adu aikoina kupna yengsilli amasung mapung phana aikoina khangi amasung aikogi military na aikogi national security ngakpa ngambagi sakti lai haibadu miyamda thajaba piba ngami haiba Taiwan gi president Tsai Ing-wen na yumsakisa numita phongdokhi. PLA gi anauba tian lai songa koba kg songa gi precision guided munitions dispenser amasum year 2 surface missile gi akupa marol sing China media na phongdokhibadagi Taiwan gi khwaidagi nauba khongthang asi lakhibani. Taiwan gi awang thangba masum kha thangba matai animakta PLA na live fire exercise sing pangthokpa amasum kona nongmagi matungda asina sida PLA na live fire drill ama pangthokhibagi footage thadorakhiba adugi pau ama CCTV na laibapokpa numita broadcast tauki hainasu South China Morning Post na makata na haiki. Masida sunatana August 13 da PLA Eastern Theater Kamana Taiwan State ki awang amasung kha thangba maikai singda makhoina handakta lanthengnabagi exercising pangthokre haina phongdokhi haina su pau sna makata na phongdorakli. Losilakpo ina mayam content masang khatang mayam na share tawjaramge. Colombia da khulai paibisingi attack ta naha 13 sikhrei. Colombia da pung kunga marigi manungda khulai paiba group singi attack singda yamdrabada naha 13 sikhrei. English ni ga 13 ta santi gi dil ama sahi tawnakhiba matungdagi masina khwaidagi misi mina thokpa numit singi manungdagi amani amasung laibak asigi mafam kayada hengalagliba irang singi sayol kyagi matungda masi tholakhibane. United Nation Mission in Colombia na press ta thokpa serol amada mission asina sai asi hobadagi hojik pawbada miyam hatpagi thawdo kunthrago humdai thokren paw sina makhata na phongdorokli adugo mem anawo paw rakpaga mem update pijaraki share video simatang sa lusinjrage. Thank you.